ꯑꯗꯣ ꯍꯧꯖꯤꯛ ꯄꯣꯠ ꯆꯩ ꯀꯩꯀꯥꯗꯤ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯃꯃꯥꯡꯉꯦ ꯂꯩꯔꯤꯁꯦ ꯃꯑꯣꯡꯁꯨ ꯌꯥꯝ ꯆꯥꯗꯦ ꯂꯥꯏꯅꯥ ꯇꯤꯟꯅꯥꯁꯨ ꯃꯌꯥꯝ ꯑꯃꯁꯨ ꯅꯥꯔꯛꯑꯅꯤ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯣ ꯂꯨꯄꯥ ꯂꯥꯛ 10 ꯀꯨꯟꯒꯤ ꯃꯌꯥ ꯑꯣꯏꯔꯝꯒꯅꯤꯕ ꯒꯥꯔꯤ ꯄꯨꯊꯣꯛꯄ ꯅꯪꯍꯧꯗꯕ ꯌꯥꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯂꯥꯏꯐꯝ ꯈꯨꯅꯧ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗꯗꯤ ꯍꯧꯖꯤꯛꯁꯦ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯏꯠꯀꯤ ꯏꯁꯇ꯭ꯔꯤꯠꯇ ꯃꯣꯏꯁꯦ ꯗꯝꯕꯨꯔ ꯇꯧꯔꯒ ꯁꯥꯏꯗꯠꯇ ꯌꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯌꯨꯝ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯏꯗꯠꯇ ꯇꯧꯔꯒ ꯃꯣꯏꯁꯦ ꯑꯍꯤꯡ ꯂꯦꯛꯄ ꯆꯥꯕ ꯇꯧꯅꯔꯤ ꯑꯗꯨꯒꯤ ꯃꯣꯏꯗ ꯆꯪꯉꯒ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏꯗꯤ ꯍꯥꯏꯐꯦꯠꯇꯣ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯃꯣꯏꯗ ꯋꯥꯍꯪ ꯈꯔ ꯍꯪꯕ ꯆꯪꯒꯦ ꯇꯧꯕꯅꯤ ꯃꯌꯥꯝ ꯍꯥꯟꯅꯗꯒꯤ ꯉꯁꯥꯏ ꯁꯥꯏꯁꯤ ꯈꯨꯔꯨ ꯌꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯌꯦꯟ ꯇꯥꯔꯦ ꯄꯣꯠ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯣꯠ ꯆꯩ ꯀꯩꯀꯥꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯄꯣꯠ ꯆꯩ ꯐꯤꯔꯣꯟꯗꯤ ꯄꯨꯊꯣꯔꯛꯑꯦ ꯐꯃꯨꯡ ꯀꯩꯀꯩꯗꯤ ꯂꯣꯏ ꯂꯩꯍꯧꯔꯤ ꯏꯃꯨꯡꯗꯗꯤ ꯏꯁꯤꯡ ꯊꯥꯏꯍꯧꯔꯤ ꯍꯧꯖꯤꯛ ꯆꯥꯅ ꯊꯛꯅꯕ ꯈꯣꯠꯅꯕꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯆꯥꯅ ꯊꯛꯅꯕꯁꯦ ꯆꯦꯡ ꯂꯣꯏ ꯊꯨꯝꯕ ꯂꯪꯊꯦꯛꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯏꯅꯥꯎꯅꯨꯄꯤ ꯃꯄꯥꯝꯂꯣꯝꯗ ꯄꯨꯕꯅꯦꯕ ꯗꯥꯛꯀꯣꯟꯗꯒꯤ ꯂꯥꯛꯑꯒ ꯄꯣꯠ ꯆꯩ ꯉꯁꯥꯏ ꯄꯨꯡ 8 ꯇꯥꯗ꯭ꯔꯤꯉꯩꯗꯩ ꯂꯥꯛꯄꯅꯦ ꯈꯔ ꯑꯃ ꯄꯨꯈ꯭ꯔꯦ ꯌꯨꯝꯗ ꯒꯥꯔꯤ ꯑꯅꯤ ꯄꯨꯈ꯭ꯔꯦ ꯑꯗꯨ ꯒꯥꯔꯤ ꯑꯃꯃꯨꯛ ꯂꯥꯛ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯂꯩꯔꯤꯁꯦ ꯃꯑꯣꯡꯁꯨ ꯌꯥꯝ ꯆꯥꯗꯦ ꯂꯥꯏꯅꯥ ꯇꯤꯟꯅꯥꯁꯨ ꯃꯌꯥꯝ ꯑꯃꯁꯨ ꯅꯥꯔꯛꯑꯅꯤ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯏꯁꯤꯡꯁꯦ ꯀꯪꯉꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯏꯊꯣꯛꯄꯤꯗꯅ ꯈꯣꯠꯇꯅꯁꯨ ꯇꯧꯕꯒꯤ ꯃꯃꯤꯗꯤ ꯁꯨꯝ ꯈꯔꯗꯤ ꯎꯗꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯑꯁꯤ ꯃꯅꯨꯡꯗ ꯂꯩꯕꯅꯦꯕ ꯃꯊꯛꯇꯗꯤ ꯂꯩꯕ ꯑꯗꯨꯒ ꯃꯈꯥꯁꯤꯗꯤ ꯄꯨꯔꯥ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯁ꯭ꯋꯥꯏ ꯂꯝꯕꯤ ꯃꯄꯥꯟꯒꯤ ꯀꯩ ꯈꯔ ꯀꯪꯕꯩ ꯋꯥꯅꯦꯕꯀꯣ ꯃꯅꯨꯡꯗꯤ ꯀꯪꯗꯦꯕ ꯑꯝꯇ ꯑꯗꯩ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯂꯣꯏꯅꯃꯛ ꯆꯣꯠꯂꯤ ꯂꯥꯏꯅꯥ ꯇꯤꯟꯅꯥꯁꯨ ꯑꯗꯨꯅ ꯁꯔꯀꯥꯔꯅꯁꯨ ꯗꯥꯛꯇꯔꯒꯨꯝꯕꯁꯨ ꯂꯥꯛꯑꯒ ꯌꯦꯡꯁꯤꯟꯕꯤꯔꯦ ꯑꯗꯒꯤ ꯃꯌꯥꯝꯁꯦ ꯆꯥꯔꯤꯕꯁꯦ ꯀꯔꯤ ꯆꯥꯔꯤꯅꯣ ꯊꯣꯡꯉꯤꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯕꯨꯗꯤ ꯌꯦꯡꯗꯦ ꯍꯥꯏꯕꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯌꯦꯡꯉꯦꯕꯀꯣ ꯑꯗꯨꯁꯨ ꯌꯥꯝ ꯀꯟꯅꯗꯤ ꯌꯦꯡꯗꯅ ꯁꯦꯟꯅꯗꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯣꯠꯂꯒꯦ ꯀꯥꯏꯗꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯃꯃꯤꯗꯤ ꯎꯗꯦꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯂꯥꯛ 10 ꯀꯨꯟꯒꯤ ꯃꯌꯥ ꯑꯣꯏꯔꯝꯒꯅꯤꯕ ꯒꯥꯔꯤ ꯄꯨꯊꯣꯛꯄ ꯅꯪꯍꯧꯗꯕ ꯌꯥꯏꯑꯕ ꯑꯗꯩ ꯐꯦꯃꯤꯂꯤ ꯏꯁꯤꯡ ꯆꯥꯎꯕꯗ ꯑꯥꯎꯠ ꯁ꯭ꯇꯦꯁꯟ ꯂꯩꯔꯨꯕ ꯍꯥꯏꯗꯤ ꯂꯥꯏꯌꯦꯡꯕ ꯆꯠꯂꯨꯕ ꯃꯄꯥꯟ ꯂꯝꯗ ꯈꯣꯠꯄ ꯌꯥꯎꯔꯤꯕ ꯌꯨꯝ ꯍꯜꯂꯛꯄ ꯃꯥ ꯀꯔꯤꯝ ꯂꯧꯈꯠꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯃꯥꯅ ꯆꯠꯂꯨꯕ ꯃꯇꯝꯗ ꯄꯨꯈꯤꯕ ꯄꯣꯠꯁꯨ ꯅꯠꯇꯅ ꯀꯔꯤꯝ ꯂꯩꯇꯕꯗꯣ ꯁꯔꯀꯥꯔꯁꯤꯗ ꯍꯥꯏꯅꯤꯡꯕ ꯍꯥꯏꯇꯥꯔꯗꯤ ꯗꯦꯠ 9ꯗꯅꯦ ꯗꯦꯠ 29ꯗ ꯗꯤꯁꯤꯗꯒꯤ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯂꯛꯑꯦ ꯗꯤꯁꯤꯒꯤ ꯑꯣꯔꯗꯔꯁꯦ ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯎꯍꯟꯒꯦꯅꯦꯕꯀꯣ ꯗꯤꯁꯤꯒꯤ ꯑꯣꯔꯗꯔꯁꯤꯗ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯍꯩꯉꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯑꯣꯏꯅ ꯏꯁꯤꯡ ꯆꯥꯎꯕ ꯊꯣꯛꯄꯁꯦ ꯈꯥꯕꯝꯗꯒꯤ ꯍꯧꯔꯦꯀꯣ ꯍꯥꯏꯗꯤ ꯃꯣꯏꯖꯪꯈꯩꯁꯤꯅ ꯈꯤꯇꯪ ꯑꯩꯈꯣꯏꯒ ꯂꯥꯞꯅ ꯁꯝꯅꯗ꯭ꯔꯦ ꯖꯒꯥ ꯑꯃ ꯑꯗꯣ ꯈꯥꯕꯝ ꯑꯍꯜꯂꯨꯞ ꯀꯥꯏꯔꯪ ꯑꯗꯩ ꯂꯥꯏꯃꯨꯝ ꯂꯩꯀꯥꯏ ꯂꯥꯏꯐꯝ ꯈꯨꯅꯧ ꯑꯗꯨꯗꯒꯤ ꯅꯥꯒꯔꯥꯝꯁꯦ ꯁꯤ ꯖꯒꯥꯁꯤꯡꯁꯦ ꯍꯩꯉꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯃꯐꯝ ꯌꯥꯝ ꯆꯥꯎꯅ ꯁꯣꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯣꯏꯒꯜꯂꯦꯕ ꯑꯗꯣ ꯗꯤꯁꯤꯗꯒꯤ ꯑꯣꯔꯗꯔ ꯊꯣꯛꯂꯛꯄꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯂꯛꯑꯦ ꯗꯦꯠ 28ꯗꯒꯤ ꯏꯁꯤꯡ ꯆꯥꯎꯕ ꯍꯧꯋꯤꯀꯣ ꯇꯨꯔꯦꯟ ꯈꯔ ꯀꯥꯏꯅꯔꯛꯄ ꯏꯁꯤꯡ ꯇꯨꯔꯦꯟꯗꯒꯤ ꯂꯩꯃꯥꯏꯗꯒꯤ ꯍꯣꯡꯗꯣꯛꯑꯒ ꯀꯥꯏꯔꯛꯄ ꯈꯣꯠꯄꯁꯤꯗ ꯗꯦꯠ 29ꯁꯤꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯣꯔꯗꯔ ꯊꯣꯛꯂꯛꯏꯁꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯖꯒꯥ ꯃꯌꯥꯝ ꯈꯥꯕꯝ ꯑꯍꯜꯂꯨꯞ ꯀꯥꯏꯔꯪ ꯂꯥꯏꯃꯨꯝ ꯂꯩꯀꯥꯏ ꯅꯥꯒꯔꯥꯝꯒꯤꯁꯤꯡꯁꯦ ꯃꯣꯏ ꯍꯥꯏꯁꯦ ꯊꯣꯛꯂꯛꯏꯁꯤꯗ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯍꯦꯜꯞꯀꯨꯝꯕ ꯀꯩ ꯄꯥꯝꯕ ꯏꯃꯥꯔꯖꯦꯟꯁꯤꯒꯤ ꯇꯧꯕꯁꯦ ꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯌꯣ ꯁꯤꯗ ꯂꯥꯏꯐꯝ ꯈꯨꯅꯧꯒꯤ ꯌꯥꯎꯗꯦꯕ ꯃꯣꯏꯒꯤ ꯊꯣꯛꯂꯛꯄ ꯑꯣꯔꯗꯔ ꯅꯝꯕꯔꯅꯅꯦ ꯃꯣꯏꯒꯤ DC ꯏꯝꯐꯥꯜ ꯏꯁ 102 ꯔꯤꯂꯤꯐ 2023 ꯍꯥꯏꯅ ꯑꯣꯔꯗꯔ ꯅꯝꯕꯔꯅꯤꯀꯣ ꯃꯣꯏꯒꯤ ꯅꯣꯇꯤꯁ ꯅꯝꯕꯔ ꯍꯥꯏꯇꯥꯔꯦ ꯗꯦꯠ 29ꯒꯤ ꯃꯦ 29, 2024ꯗ ꯑꯣꯔꯗꯔ ꯊꯣꯛꯄꯅꯦꯕ ꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏꯁꯦ ꯆꯃꯝꯅꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯤ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯀꯦꯂꯥꯃꯤꯇꯤꯁ ꯊꯣꯛꯂꯛꯄꯗ ꯀꯦꯂꯥꯃꯤꯇꯤꯁ ꯊꯣꯛꯏꯕ ꯀꯥꯡꯕꯨꯁꯤꯅ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤ ꯅꯠꯇ꯭ꯔꯒ DC ꯑꯣꯏꯔꯣꯀꯣ ꯑꯗꯨꯗ ꯆꯠꯂ ꯔꯤꯄꯣꯔꯠ ꯇꯧꯒꯗ꯭ꯔꯥ ꯃꯣꯏꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟ ꯌꯥꯝ ꯆꯥꯎꯕ ꯀꯣꯏꯁꯟ ꯑꯃ ꯍꯪꯅꯤꯡꯉꯥꯏ ꯂꯩꯌꯦꯕ
ꯂꯥꯏꯐꯝ ꯈꯨꯅꯧ ꯈꯪꯉꯝꯗꯕ ꯗꯤꯁꯤꯗꯤ ꯇꯁꯦꯡꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯗꯤꯁꯤꯃꯛꯅ ꯑꯗꯨꯝꯅ ꯅꯦꯒ꯭ꯂꯦꯛꯁꯟ ꯇꯧꯔꯒꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯃꯤꯅ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯩꯁꯦ ꯂꯥꯏꯐꯝ ꯈꯨꯅꯧꯗ ꯂꯩ ꯈꯪꯉꯦ ꯂꯥꯏꯐꯝ ꯂꯩꯀꯥꯏꯁꯨ ꯏꯁꯤꯡ ꯆꯥꯎꯔꯦ ꯅꯥꯒꯥꯝꯁꯨ ꯏꯁꯤꯡ ꯆꯥꯎꯔꯦ ꯅꯣꯏ ꯂꯩꯀꯥꯏ ꯏꯁꯤꯡ ꯆꯥꯎꯕꯗ ꯍꯪꯉꯦꯕ ꯍꯥꯏꯗꯤ ꯂꯥꯏꯐꯝ ꯈꯨꯅꯧ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡꯗ ꯆꯟꯗ꯭ꯔꯕ ꯅꯠꯇ꯭ꯔ ꯑꯥꯏꯂꯦꯟ ꯑꯃꯔ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯑꯦꯕ ꯍꯥꯏꯗꯤ ꯑꯁꯥꯝ ꯆꯥꯎꯅ ꯅꯦꯒ꯭ꯂꯦꯛꯁꯟ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ SDO ꯑꯩ ꯃꯃꯤꯡꯃꯛꯇꯤ ꯈꯪꯖꯧꯗꯦ ꯃꯦꯗꯥꯝ ꯑꯃ ꯂꯥꯛꯑꯒ SDO ꯑꯣꯏꯒꯗꯕ ꯃꯥꯜꯂꯦ ꯃꯥꯅ ꯗꯦꯠ 1ꯗ ꯄꯨꯕ ꯂꯥꯛꯏꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯦꯀꯣꯔꯠ ꯂꯧꯈꯠꯈꯤꯕ ꯃꯣꯏꯅ ꯃꯥꯅꯁꯨ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯝꯃꯦ DC ꯃꯅꯨꯡꯗ ꯅꯣꯏꯒꯤ ꯔꯦꯀꯣꯔꯠꯁꯦ ꯂꯩꯔꯝꯗꯦ ꯍꯥꯏꯌꯦꯕ ꯗꯦꯠ 29ꯗꯒꯤ ꯗꯦꯠ 28ꯗ ꯏꯁꯤꯡ ꯆꯥꯎ ꯗꯦꯠ 29ꯗꯒꯤ ꯁꯤꯗ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯍꯣꯡꯇꯣꯛꯅꯔꯦꯀꯣ ꯍꯣꯡꯗꯣꯔꯛꯄꯁꯤꯗ ꯁꯔꯀꯥꯔꯅ ꯁꯤꯟꯕ ꯔꯤꯂꯤꯐ ꯖꯒꯥ ꯍꯥꯏꯇꯥꯔꯦ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟꯗ ꯁꯤꯜꯂꯦꯕ ꯑꯩꯈꯣꯏ ꯂꯥꯏꯐꯝ ꯈꯨꯅꯧꯒꯤꯁꯦ ꯂꯥꯏꯐꯝ ꯂꯩꯀꯥꯏꯒꯤꯅ ꯌꯨꯠ ꯍꯣꯁꯇꯦꯜ ꯅꯝꯕꯔ 2ꯗ ꯁꯤꯜꯂꯦꯕ ꯁꯤꯟꯕꯁꯦ ꯆꯠꯂꯣꯅ ꯍꯥꯏꯀꯣ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯇꯩꯃ ꯑꯃꯅ ꯃꯥꯅ ꯍꯥꯏꯁꯤꯅ ꯆꯠꯀꯦ ꯌꯥꯏ ꯑꯗꯨꯕꯨ ꯁꯤꯗ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯦꯟ ꯆꯠꯇꯥꯔꯗꯤ ꯌꯨꯝ ꯀꯩꯁꯤ ꯏꯁꯤꯡ ꯊꯨꯝꯖꯤꯟꯗꯅ ꯈꯣꯠꯇꯅ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯁꯦꯟꯅꯅꯕ ꯂꯩꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕꯤꯌꯨ ꯍꯥꯏꯕꯗ ꯅꯨꯃꯤꯠꯇꯨꯗ ꯌꯥꯈꯤꯗꯦ ꯍꯥꯏꯌꯦꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯗꯤ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯗꯦ ꯑꯗꯨ ꯅꯣꯏꯒꯤꯗꯃꯛꯇꯗꯤ ꯂꯤꯐ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯗꯤꯁꯤꯖꯟꯁꯤꯗ ꯂꯩꯅꯔꯤꯁꯦ ꯁꯥ ꯁꯟꯁꯨ ꯅꯣꯏꯅ ꯑꯗꯨꯝ ꯎꯔꯝꯒꯅꯤ ꯁꯥ ꯁꯟꯁꯨ ꯌꯥꯎꯕꯅꯦ ꯑꯗꯨꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯁꯨ ꯑꯦꯁꯤꯁ ꯇꯧꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯀꯝꯃꯤꯇꯤꯃꯛꯃꯛꯇꯤ ꯁꯦꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯇꯒꯤ ꯑꯣꯏꯔꯣ ꯁꯤꯡꯂꯨꯞꯇꯒꯤꯕꯨ ꯑꯣꯏꯔꯣ ꯑꯗꯨꯒ ꯂꯩꯀꯥꯏꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯌꯨꯠ ꯃꯌꯥꯝ ꯌꯨꯠꯇꯁꯨ ꯑꯗꯨꯝ ꯑꯍꯟ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯦꯀꯣ ꯑꯗꯨ ꯃꯌꯥꯝꯁꯦ ꯁꯤꯗ ꯀꯣꯜ ꯇꯧꯔ ꯂꯩꯔꯨꯔꯒ ꯂꯩꯀꯥꯏꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤ ꯑꯃꯁꯨꯡ ꯃꯤ NRF ꯑꯃꯁꯨꯡ ꯀꯩꯀꯩ ꯂꯥꯛꯄ ꯃꯌꯥꯝꯁꯨ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒ ꯑꯩꯈꯣꯏꯅꯁꯨ ꯃꯤꯁꯦ ꯂꯧꯊꯣꯛꯄ ꯂꯧꯊꯣꯛꯁꯤꯟ ꯇꯧꯕꯒꯤ ꯑꯗꯨꯗꯒꯤ ꯃꯅꯨꯡꯗ ꯏꯁꯤꯡ ꯆꯥꯎꯔꯦꯅ ꯕꯤꯜꯗꯤꯡꯒꯤ ꯌꯨꯝ ꯑꯌꯥꯝꯕ ꯁꯥꯕ ꯌꯨꯝꯈꯩꯗꯤ ꯃꯣꯏꯗꯤ ꯑꯗꯨꯝ ꯍꯣꯜ ꯇꯧ ꯂꯩꯍꯧꯋꯦꯕ ꯃꯣꯏ ꯈꯛꯇꯪ ꯅꯠꯇꯦꯀꯣ ꯍꯣꯜ ꯇꯧꯔꯤꯁꯦ ꯅꯥꯀꯟ ꯅꯥꯀꯟ ꯊꯪꯅꯔꯤꯕ ꯌꯨꯝꯗꯤ ꯊꯨꯝꯖꯤꯟꯈ꯭ꯔꯕ ꯃꯤꯁꯤꯡꯁꯨ ꯕꯤꯜꯗꯤꯡꯒꯤ ꯑꯗꯨꯗ ꯇꯧꯔꯒ ꯃꯣꯏꯁꯨ ꯂꯩꯕꯅꯤꯅ ꯃꯣꯏꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯥꯏꯇꯦꯝ ꯍꯥꯏꯇꯥꯔꯦ ꯆꯥꯅ ꯊꯛꯅꯕ ꯑꯣꯏꯔꯣ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯀꯩꯀꯩ ꯃꯌꯥꯝꯁꯦ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯑꯩ ꯈꯛꯇꯪ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯃꯇꯦꯡ ꯇꯧꯁꯜꯂꯦ ꯇꯧꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯗꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯍꯥꯏꯕ ꯈꯔꯗꯤ ꯑꯗꯨꯝ ꯊꯝꯃꯤꯗꯅ ꯁꯔꯀꯥꯔ ꯀꯦꯟꯗ꯭ꯔꯗꯒꯤ ꯑꯍꯥꯟꯕꯗ ꯗꯦꯠ 31ꯗ ꯆꯦꯡ ꯕꯦꯛ 5 ꯑꯃꯅꯦ ꯑꯗꯨꯗꯒꯤ ꯑꯂꯨ ꯕꯦꯛ ꯑꯃꯅꯦ ꯑꯗꯨꯗꯒꯤ ꯇꯤꯜꯍꯧ ꯕꯦꯛ ꯑꯃ ꯀꯩꯀꯩ ꯃꯌꯥꯝ ꯑꯃ ꯈꯔ ꯏꯃꯥꯔꯖꯦꯟꯁꯤꯒꯤ ꯑꯣꯏꯕ ꯊꯥꯗꯔꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯔꯥꯡ ꯅꯍꯥꯟꯂ ꯗꯦꯠ 3 ꯑꯗꯨꯋꯥꯏꯗ ꯑꯣꯏꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯆꯦꯡ ꯀꯤꯂꯣ 5 ꯌꯦꯟꯈ꯭ꯔꯦ ꯑꯗꯨꯒꯤ ꯅꯠꯇꯅ ꯁꯔꯀꯥꯔꯗ ꯍꯧꯖꯤꯛꯁꯦ ꯁꯨꯛ ꯌꯥꯝꯅ ꯃꯇꯦꯡ ꯂꯥꯛꯇ꯭ꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯗꯤꯁꯤꯔꯣꯝꯗꯒꯤ ꯆꯥꯛ ꯀꯩꯀꯩ ꯍꯥꯏꯗꯤ ꯌꯥꯝ ꯀꯟꯅ ꯋꯥꯅꯔꯤ ꯃꯤ ꯀꯟꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯑ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯤ ꯃꯇꯝꯁꯦ ꯆꯥꯛꯁꯦ ꯄꯦꯛꯀꯤꯡ ꯄꯤꯕꯤꯔꯛꯄꯁꯦ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯩꯈꯣꯏꯅ ꯄꯤꯕꯤꯕꯒꯤꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯄꯤꯕꯁꯦ ꯑꯃꯨꯛꯅ ꯄꯨꯡ 12ꯗ ꯑꯃꯨꯛ ꯂꯥꯛ ꯄꯨꯡ 13:30ꯗ ꯈꯔ ꯂꯥꯛ 1:30ꯗ ꯈꯔ ꯂꯥꯛ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯀꯩꯁꯦ ꯂꯩꯖꯔꯤ ꯃꯌꯥꯝꯁꯦ ꯌꯨꯝ ꯀꯩꯁꯨ ꯂꯣꯏ ꯊꯨꯝꯖꯤꯟꯈ꯭ꯔꯕꯅꯤꯅ ꯁꯤꯗ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯊꯣꯡꯕ ꯊꯥꯛꯄꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯈꯔ ꯅꯦꯅꯥ ꯇꯥꯅ ꯊꯣꯡꯕ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯃꯇꯝꯁꯦ ꯃꯌꯥꯝꯒꯤꯁꯨ ꯂꯥꯛꯄ ꯃꯣꯏꯁꯨ ꯑꯗꯨꯗꯨ ꯍꯥꯏꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯀꯔꯤꯝꯕꯨꯗꯤ ꯍꯥꯏꯗꯦ ꯑꯗꯨꯕꯨ ꯀꯩꯅꯣꯝꯃ ꯂꯩꯔꯦ ꯍꯥꯏꯕꯗ ꯀꯣꯟꯅꯍꯧꯗꯦꯕ ꯄꯤꯔꯝꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯃꯇꯝꯗꯨꯗ ꯂꯥꯛꯏꯕꯁꯦ ꯅꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯅ ꯆꯥꯅ ꯊꯛꯅꯕꯁꯦ ꯁꯤꯒꯤ ꯄꯨꯡ ꯇꯥꯏꯃꯤꯡꯁꯦ ꯁꯤꯒꯤ ꯄꯦꯛꯀꯤꯡ ꯂꯥꯛꯀꯅꯤ ꯅꯣꯏ ꯃꯤ ꯀꯌꯥꯃꯨꯛꯀꯤ ꯄꯦꯛꯀꯤꯡꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏꯕ ꯄꯣꯠꯁꯨ ꯐꯖꯅ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯂꯩꯔꯝ ꯇꯥꯔꯗꯤ ꯑꯗꯨꯗ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯃꯣꯏꯅ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯄ ꯂꯥꯛꯇꯕ ꯅꯨꯃꯤꯠꯇꯗꯨꯗ ꯑꯗꯨꯝ ꯇꯣꯛꯄ ꯑꯗꯣ ꯂꯥꯛꯇꯕ ꯅꯨꯃꯤꯠꯇꯗꯤ ꯃꯌꯥꯝ ꯑꯃ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯗꯨꯗ ꯑꯩꯈꯣꯏꯅꯁꯨ ꯆꯥ ꯑꯃ ꯂꯣꯜꯂ ꯄꯤꯊꯛꯄ ꯉꯝꯕꯒꯤ ꯃꯇꯝꯗꯨꯗꯤ ꯀꯦꯄꯥꯁꯤꯇꯤ ꯂꯩꯈꯤꯗꯦ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏꯁꯨ ꯑꯔꯥꯝꯕꯥꯏꯒꯤꯁꯨ ꯂꯥꯛꯏꯀꯣ ꯑꯗꯨꯗꯒꯤ ꯂꯩꯀꯥꯏ ꯑꯇꯣꯞ ꯑꯇꯣꯞꯄꯒꯤꯁꯨ ꯂꯥꯛꯏ ꯑꯗ ꯏꯚꯟ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤꯁꯨ ꯂꯥꯛꯏ ꯃꯣꯏ ꯔꯦꯁꯀ꯭ꯌꯨ ꯀꯩꯀꯩ ꯇꯧꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯑꯩꯈꯣꯏ MBAꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯑꯦꯕ ꯃꯇꯦꯡ ꯇꯧꯕ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯁꯤꯅ ꯃꯣꯏ ꯂꯥꯛꯑꯒ ꯃꯇꯦꯡꯕꯨꯗꯤ ꯇꯧꯔꯝꯃꯦ ꯑꯩꯈꯣꯏ ꯁꯥꯏꯠꯇꯗꯤ ꯀꯩꯝ ꯇꯧꯕ ꯉꯝꯈꯤꯗꯕꯅꯦ ꯑꯗꯨ ꯄ꯭ꯂꯁ ꯁꯔꯀꯥꯔꯅ ꯂꯥꯛꯑꯒ ꯇꯧꯕꯗ DC ꯑꯣꯏ ꯆꯥꯅ ꯊꯛꯅꯕ ꯄꯨꯔꯛꯄ ꯃꯌꯥꯝꯁꯨ ꯃꯇꯝ ꯆꯥꯅ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯝꯕꯁꯦ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛ ꯈꯤꯇꯪ ꯍꯟꯊꯔꯦ ꯃꯤ ꯍꯟꯊꯔꯦ ꯁꯤꯗ ꯍꯥꯟꯅ 190-150 ꯃꯇꯥꯡꯗ ꯂꯩꯔꯝꯃꯦꯕ ꯁꯤꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯍꯧꯖꯤꯛ 110
ꯍꯧꯖꯤꯛ ꯄꯣꯠ ꯆꯩ ꯀꯩꯀꯥꯗꯤ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯃꯃꯥꯡꯉꯦ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯂꯧꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯄꯣꯠ ꯆꯩ ꯂꯣꯏꯅ ꯃꯥꯡꯉꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯦ ꯍꯣꯏꯒꯤꯔꯣ ꯍꯧꯖꯤꯛ ꯆꯥꯛ ꯌꯦꯟꯖꯥꯡꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯆꯥꯛꯁꯤꯡꯗ ꯊꯣꯡꯉꯒ ꯃꯤꯅ ꯅꯨꯡꯁꯤꯕꯅ ꯄꯤꯔꯛꯑꯒ ꯆꯥ ꯂꯩ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯁꯔꯀꯥꯔꯔꯣꯝꯗꯒꯤꯔ ꯑꯗꯨ ꯈꯪꯗꯦ ꯑꯩꯁꯨ ꯆꯦꯡꯗꯤ ꯑꯅꯤꯔꯛꯇꯤ ꯌꯦꯟꯈ꯭ꯔꯦ ꯑꯅꯤꯔꯛ ꯑꯗꯨꯒ ꯍꯋꯥꯏꯅꯦ ꯑꯂꯨꯅꯦ ꯊꯥꯎ ꯑꯃꯃꯝꯅꯦ ꯑꯗꯨ ꯁꯥꯕꯣꯟ ꯑꯃꯃꯝ ꯊꯨꯝ ꯑꯗꯨꯒꯨꯝꯕ ꯌꯦꯜꯂꯦ ꯇꯤꯜꯍꯧꯒꯨꯝꯕ